ꯑꯩꯈꯣꯏ ꯁꯨꯔꯥ ꯀꯍꯐ ꯀꯨꯔꯥꯟꯗ ꯌꯥꯎꯔꯤꯕ ꯁꯨꯔꯥ ꯀꯍꯐ ꯁꯤ ꯇꯤꯂꯥꯋꯠ ꯇꯧꯅꯉꯥꯏꯒꯤ ꯋꯥꯈꯜ ꯇꯧꯒꯗꯕꯅꯤ ꯁꯨꯔꯥ ꯀꯍꯐꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯍꯦꯟꯅ ꯗꯔꯀꯥꯔ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯐꯤꯠꯅꯥꯒꯤ ꯃꯇꯝ ꯑꯃ ꯑꯣꯏꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯅꯥꯒꯨꯝꯕꯅ ꯖꯨꯝꯃꯥꯒꯤ ꯅꯨꯃꯤꯠꯇ ꯁꯨꯔꯥ ꯀꯍꯐꯁꯤ ꯆꯥꯡ ꯅꯥꯏꯅ ꯐꯖꯅ ꯇꯤꯂꯥꯋꯠ ꯇꯧꯕ ꯇꯥꯔꯕ ꯖꯨꯝꯃꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯜꯂꯥ ꯇꯥꯂꯥꯅ ꯃꯍꯥꯛꯄꯨ ꯗꯨꯅꯤꯌꯥꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯂꯥꯛꯀꯗꯧꯔꯤꯕ ꯐꯤꯠꯅꯥ ꯍꯥꯏꯕꯗꯤ ꯗज्ꯖꯥꯜꯒꯤ ꯐꯤꯠꯅꯥꯗꯨꯗꯒꯤ ꯐꯥꯎꯕ ꯑꯜꯂꯥ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕꯁꯤ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯕ ꯋꯥꯐꯝꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯐꯤꯠꯅꯥꯁꯤꯗꯒꯤ ꯑꯜꯂꯥ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯑꯄꯤꯛ ꯑꯄꯤꯛꯄ ꯐꯤꯠꯅꯥꯁꯤꯡꯁꯤꯗꯤ ꯑꯜꯂꯥꯍꯅ ꯂꯥꯏꯅ ꯑꯗꯨꯝ ꯀꯟꯕꯤꯒꯅꯤ ꯐꯤꯠꯅꯥ ꯍꯥꯏꯕꯁꯤ ꯃꯦꯔꯝ ꯐꯠꯇꯕ ꯊꯕꯛꯁꯤꯡꯁꯤꯕꯨ ꯐꯤꯠꯅꯥ ꯀꯧꯏ गुनाह की थबक सिंह फितना फितना नहीं अल्लाह का मरी लेनबा अल्लाह की अथन सिंह गुना सिंह तारगसु नत्रगना अखोई समाज का मरी लेनबा चटनबी का मरी लेनबा सिगुम फतब थबक खुदिमक सिबु फितना कौई दज्जाल दज्जाल दुनिया के संदोकदो फितना से मौंग अनिमक सिदने अल्लाह का मरी लेनबदसु माना अल्लाह सिदगी नाथै हन्नबा मा मसा से अल्लाह ने हर का अल्लाह दगी मखलूक सिंबु बंदा सिंबु अल्लाह दगी लाफोकनबा मा होत नगने अदुगा समाज का मरी लेनबा तुगचबा मियाम न हंगोइनबा अदुगुमलबा जिना की थबक सिंह इकाय हंगोइबा थबक सिंह सुमाना पाक संतो हल्लकने अदुकना गो मिसका मनासिगी सूरा कहफ से जुम्मा खुदिंग तिलावत तो बुतारगदी करिगोंबा दज्जाल लागा सिगी फतब सिंह संतोक्लबा तारगसु दज्जाल की फितना दुदा मा खुदुम चनबंगम मोई दज्जाल की फितना दगे अल्लाह तबारक तआला महा कोई हिफाजत तौबिरगा अल्लाह ना महा की दायित्व थम्बिगने हौजिकी मतम सिदा दुकी मति गुनाह की थबक सिंह सेंगल के हैबसि इखोइना इखोइगी मिटना उनरा वफमनि अदो सिगी मतम सिदा इखोइ तंगाइ फदना जुमागे निमित्ता सूरा कहफ से सोनंगाइ को वखल तौबुताये कुरान की परा तरागा मंगा सुबगी मया एदवाइदगी होरगा त्रातुल सुबगी अहोबगी एदवाइद लुसिनबनी दुअनी हम अदवाइद लुसिनबनी सिगी सुरास कनागुमना सिगी सुरास सोनबा तारगदी माकी गुना सोल्ला तबाव ताना को थोपिगनी जुम्मा मदगी जुम्मा म फौबा आली दुगा अहेन मनमिन हुमनी हैबदी निमित तरानी की पुन्नगी गुना अल्लाह तबाव ताना को थोपिगनी सुमेना तो पकान अब सु क्या अमले बनी कोई कनागुम्बा अंगौ थुंबगी लेना फालिस की लेना आदि को फुली सौरगा कैंसर की टाइप मचेत मचेत हक्सांग तुम जिल्लकपा सोक्सिलकपा तुम लेना सुगुम्बा लेना क्या दे सोल्ला तबाव ताना सिगी सुरा से चांग ने सोम तारगदी अल्लाह ताला काय थोपिगनी कुरान तिलावत तौनंगाई दमक्ता सिगी सुरा सेंसोमेना अतोबा तोबा लेरिबा सुरा सेंसोमेना मतुन कोई सोनगे अमसों कानबसिंग थेलौगे हाबि तारगदी कुरान है कोई दरकार दीन की इल्म तंबा सी कोई तंगाई फदी अखोई रक्ता हुई मुसलमान ने नहायना लेरगा कुरान हैबा मसिंगा हैता मसिंगा से कुरान हैता बमी मसिंग है यामी अखोई कुरान खंगना कुरान हैतना अखोई मपुंग फा मुसलमान ने हाबा सिकर ममोंग दा हाइगदोरिबनो आई इसासी कनानो हाबसे सक्ता को ngमनगाई के दमकता इसासी डिफाइन तो हनम ngमनगाई के दमकता तंगाई फदना आई सिगी धर्म से आई दीन धर्म सिगी पौता कोइबा अदुगुम लबले तुदि तंगाई फदना कोइ खंग ngमनगाई गी अमसुंग हैबा ngमनगाई गी होत नगदबने कुरान नुमती की तिलावत वो फरज न तब तारगसु अल्लाह ने कोइ करी हारि मोहाब से खंग नगाई दमकता होनबसि कोइ की थक्ता फरज ने नुंगती की सोरगे है तारगसु कुरान से हाइनिंग इसी करीनो अल्लाह ने कोई ता इसी करीनो है खंग ngमनगाई के दमकता आइगे अंगम थाकता आइगे अंगम मतम पीरे गाइथोगा सिगी दमकता मेहनत तौबसि सि कोइ की थक्ता फरज ने सि कोइ ज्ञान ताबदे कारोई एकोई ने हसी कोई इचा इनाउ सिंह पोफोरो पदai इचा से डॉक्टर होहेंगनी इंजीनियर होहेंगनी ट्रा पुलिस ऑफिसर होहेंगनी ट्रा सी होहेंगनी फुला होहेंगनी अनि कोई टारगेट तौरिबा दु मेना आइगी इचा से होदे आइना आइगी इचा होइना आइना पोबनिना आइगी इचा से अल्लाह सु मसक खंगन दबया यादे हबसी के टारगेट से गोंदा लेगिदबने आइगी इचा से कुरान हेंदब यादे आई कोई पुन मक्से आई सु मा सु आइगी इचा सु आई नो पीसी सु लोइना अल्लाह के वक्त हनगदोर में आपसे वकल कोई दा लेगिदब में अदो कुरान से तब बिगिदबने
ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯀꯨꯔꯥꯟꯁꯤ ꯇꯝꯕꯤꯈꯤꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯏꯕꯨꯡꯉꯣ ꯅꯪ ꯍꯌꯦꯡ ꯆꯥꯎꯔꯒ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯒ ꯏꯄꯥ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯛꯀꯗꯕꯅꯤꯀꯣ ꯍꯥꯏꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯣꯏꯕ ꯀꯨꯔꯥꯟꯗꯨꯅ ꯃꯁꯥꯅ ꯇꯝꯕꯤꯗ꯭ꯔꯥꯅꯦꯕ ꯃꯉꯣꯟꯗ ngasi ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯍꯟꯅꯤꯡꯉꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯏꯕ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯁꯤ ꯍꯥꯟꯅꯗꯤ ꯌꯥꯝ ꯐꯔꯝꯕꯅꯤ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯇꯧꯕꯤ ꯑꯩꯈꯣꯏꯒꯤ ꯋꯥ ꯇꯥꯕꯤꯗ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯍꯥꯟꯅ ꯄꯤꯛꯏꯉꯩꯗꯗꯤ ꯌꯥꯝ ꯐꯔꯝꯕꯅꯤ ꯆꯥꯎꯔꯛꯄꯗꯒꯤ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯒ ꯍꯥꯏꯕ ꯏꯟꯗꯕ ꯑꯣꯛꯇꯕ ꯑꯣꯏꯈ꯭ꯔꯦ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥꯁꯤ ꯄꯤꯛꯏꯉꯩ ꯃꯇꯝꯗꯨꯗ ꯀꯨꯔꯥꯟꯁꯤ ꯐꯖꯅ ꯇꯝꯕꯤꯍꯧꯕ ꯇꯥꯔꯕ ꯑꯩꯒꯤ ꯏꯆꯥꯗꯣ ꯍꯌꯦꯡ ꯆꯥꯎꯔꯒ ꯑꯣꯛꯇꯕꯁꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏꯕ ꯁꯤ ꯒꯦꯔꯦꯟꯇꯤꯅꯤ ꯑꯩꯒꯤ ꯏꯆꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯀꯨꯔꯥꯟ ꯐꯖꯅ ꯇꯝꯕꯤꯈꯤꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯆꯥꯎꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯄꯨꯟꯁꯤ ꯑꯃ ꯂꯥꯛꯈ꯭ꯔ ꯃꯇꯨꯡꯗ ꯃꯃꯥ ꯃꯄꯥꯒꯤ ꯃꯁꯥꯅ ꯃꯁꯛ ꯈꯪꯉꯛꯑꯗꯕꯅꯤ ꯃꯁꯤ ꯑꯜꯂꯥꯍꯅ ꯒꯦꯔꯦꯟꯇꯤ ꯄꯤꯕ ꯋꯥꯐꯝꯅꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯄꯤꯕ ꯅꯠꯇ꯭ꯔꯒꯅ CMBNꯅ ꯄꯤꯕ ꯒꯦꯔꯦꯟꯇꯤ ꯅꯠꯇꯦ ꯃꯈꯣꯏꯗꯤ ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯒ ꯇꯧꯗꯕ ꯀꯌꯥ ꯑꯃ ꯌꯥꯎꯋꯦꯕ ꯗꯨꯅꯤꯌꯥꯒꯤ ꯅꯤꯡꯊꯧꯗꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯅꯤꯡꯊꯧ ꯁꯪꯁꯥꯔ ꯄꯨꯝꯅꯃꯛꯀꯤ ꯅꯤꯡꯊꯧ ꯃꯥꯂꯤꯀꯨꯜ ꯃꯨꯜꯛ ꯅꯤꯡꯊꯧ ꯄꯨꯝꯅꯃꯛꯀꯤꯁꯨ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯑꯜꯂꯥꯍ ꯃꯄꯨ ꯃꯍꯥꯛꯅ ꯒꯦꯔꯦꯟꯇꯤ ꯄꯤꯕꯤꯈ꯭ꯔꯕꯅꯦꯕ ꯁꯤꯒꯤ ꯋꯥꯐꯝꯁꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯗꯨꯗ ꯀꯨꯔꯥꯟꯁꯤ ꯇꯝꯕꯤꯈꯤꯕ ꯇꯥꯔꯕ ꯀꯨꯔꯥꯟꯗ ꯂꯣꯏꯅ ꯁꯨꯞꯅ ꯌꯥꯎꯈ꯭ꯔꯕꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕ ꯄꯨꯝꯅꯃꯛꯁꯦ ꯀꯨꯔꯥꯟꯗ ꯂꯣꯏꯅ ꯌꯥꯎꯔꯕꯅꯦꯕ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯑꯩꯅ ꯐꯍꯟꯅꯉꯥꯏꯒꯤꯗꯃꯛꯇ ꯇꯥꯛꯅꯤꯡꯕ ꯄꯨꯝꯅꯃꯛꯁꯦ ꯀꯨꯔꯥꯟꯗ ꯂꯣꯏꯅ ꯌꯥꯎꯔꯕꯅꯦ aduna ay isa isu sing Quran gi mas Quran si karino Quran kanagi me gidi gi lai mo Quran si karino Quran si ko gi mata kayam tangai phadabu oi bage ha si ko gi chai nau sing sada ai na takira bakngan lam basi ko gi thak faraz ne mama pa oi basing na mata oi basing gi hak sing lai ba adu gi manung dagi ahan ba ni su basi karino ba kana ahan mama si ko a matung da magi macha sida Allah ay koy sa musalman ni Allah gi banda ni ay koy sa Allah gi makluk ni habis matas da tangan ba tangay pa dumi si mapa duda mama mapa duda hak ni masadu Rasulullah sallallahu alaihi wasallam si kanano Rasulullah sallallahu alaihi wasallam si Allah gi mike de kana mo thak mo kali gi thak mo habis tangan ba ay gi sa de na usle tangan ba si mama pa ay matatan ba si faraz ni tangan da biya de hak ni adu ngasi kangan uda ba Quran kangan lauda ba Quran da si karino ab kangan lauda ba duna maram ore ka de bangasi chaura amatun dai gi sa ok ta boi ri ba ai gi sa se hai in da ba cha mo ni si karai de bina kana ngasi ko na pi ngai matam da ai ge hak pi ge da do pi hau da ba duna maram ore ga macha tu na hai chau phela amatun na mama pa ge hak pi ge da do pi rak ta bani atu ni ngasi ko si do ri si Quran si kari gom bai ko na khang ki bata ra ba adu betaragadi ngasi ko ki samasa fattaba kaya ma nisagi natragana oktabagi huran tinti ki fattaba kaya ma sandoroi Quran khangda badagi sumna tangi tarak ko du khaka yaroi mamit na uba machinna son ba musu dakaro igani hanjin sen masagi machinna adu son batara ba hanjin masagi mamina adu ubo satto fatte na khangu bo satto adu fatte na khangoira ga dum lai gani ai koina wasumgi amang basi sige si mi khuding mak na angang or so han or so nupi or so power so amang so mai mamin na uyi aduna mana ko rega kana ko mami ma ko angaw mi be ta rega so amang ba da ma pai rega lekti ko ko ta so ko ta le angaw mi po hangoi rega tele kari ki magi mamin na sige se hangoi ba ne ha si magi mamin na uyi गुनाह के थबक सिंह करी गुम्बा मागी ममिंदा कुरान दा अल्लाह ने सिगी से याद है ना रे को न को शरीर में मफूदना सिगे थबक से कुरान बसी याद है रे निसा के थबक तो बसी याद है रे मागी ममिंदा करी गुम्बा कुरान दे उबता रबा हां मत अमु खक्ता को उबता के सो उबता रगदी ममिंदा अदे मचिदा सोन बता रगदी ममिंदा उबा मचिदा सोन बता रगदी मा कुरान ती दिगी थबक सुन तो रोई आसी को की सले रिसे चगी मगी मनुंग दे एक गुम्बा जुमा गुम्बा दा मक्तंग तारगा Huran badu ya de natra ni sagi thabak to badu ya de natra kana sigi thabak su to ba ya de har ga dis se de to oi badu ya ngam de haini ni po chidi la ni po chidi kai nai kana ngasi ko gi chai nau sing si Quran tambi ba ki ma hol se ko gi ngasi ki samas de mang khre makta ta ri ba kara khadik sing na ta na hitang chau khak ki ba hitang chau re class 7 and 9 10 ka ga ba sing ji Quran tam da su ya re ha ba gi okal da dum lai phire ahal lo re ba su Quran tambe ahal lo re Quran tamba gunani hai bele nati sahaba sing Allah Nabi sallallahu alaihi wasallam masabu batahi ni pusur kana ma se nabi ori madu ki matun Quran tambe mi Hazab Abu Bakar Siddiq radhiyallahu ta'ala anhu Hazab Umar radhiyallahu ta'ala anhu pusur na hanura bang angkane be sahih ni pu he labang angkane du ki matun ma khoi ro Quran tambe me ma khoi Quran tamba tanda Allah ki me ke ding tongan wa wahi ma la ki de ba na khoi ahal lo re du Quran tam to su ya ri hai ki de
ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤꯗ ꯇꯧꯔꯤꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯑꯍꯜ ꯂꯃꯟ ꯑꯣꯏꯕꯁꯤꯡꯗꯤ ꯀꯨꯔꯥꯟꯁꯨ ꯁꯣꯟꯕ ꯍꯩꯍꯧꯗꯕꯅꯤꯅ ꯇꯝꯗꯕꯅꯤꯅ ꯍꯩꯍꯧꯗ꯭ꯔꯦꯅ ꯇꯝꯕꯁꯨ ꯇꯝꯒꯦꯅ ꯈꯜꯂꯒ ꯇꯝꯕꯁꯨ ꯅꯠꯇꯕꯅꯤꯅ ꯃꯆꯥ ꯃꯅꯥꯎꯁꯤꯡꯗꯨ ꯇꯝꯕꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯇꯕꯅꯤ ꯈꯪꯍꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯇꯕꯅꯤ ꯇꯝꯃꯨ ꯍꯥꯏꯕꯁꯤ ꯉꯝꯗꯕꯅꯤ ꯃꯔꯝꯗꯤ ꯑꯩ ꯏꯁꯥ ꯈꯪꯗꯕꯅꯤꯅ ꯑꯗꯣ ꯍꯥꯏꯅꯤꯡꯉꯤꯁꯤꯗꯤ ꯁꯤꯗ ꯏꯀꯥꯏꯅꯤꯡꯉꯥꯏꯒꯤ ꯍꯪꯒꯣꯏꯅꯤꯡꯉꯥꯏ ꯀꯔꯤꯝꯇ ꯂꯩꯇꯦ ꯁꯤꯗ ꯀꯩꯗꯧꯕ ꯏꯀꯥꯏꯒꯗꯧꯅꯣ ꯑꯩ ꯃꯨꯁꯜꯃꯥꯟ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯙꯔꯃꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩ ꯏꯁꯥꯁꯤ ꯈꯪꯒꯗꯕꯅꯤ ꯗꯦꯔ ꯑꯃ ꯀꯥꯏꯗ ꯊꯦꯡꯅꯕ ꯃꯇꯝꯗ ꯅꯈꯣꯏ ꯀꯨꯔꯥꯟ ꯍꯥꯏꯗꯨ ꯀꯔꯤꯅꯣ ꯀꯨꯔꯥꯟꯗ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ ꯍꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯔꯤꯅꯣꯕꯨ ꯈꯨꯝꯒꯗꯧꯔꯤꯁꯤ ꯀꯨꯔꯥꯟꯁꯤꯁꯨ ꯃꯇꯝꯒꯤ ꯄꯥꯕ ꯍꯩꯕꯗꯨ ꯈꯛꯇꯪꯁꯨ ꯃꯔꯨ ꯑꯣꯏꯗ꯭ꯔꯦꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯀꯨꯔꯥꯟꯁꯤꯒꯤ ꯑꯥꯔꯊꯁꯤꯁꯨ ꯃꯔꯨ ꯑꯣꯏꯔꯦ ꯀꯨꯔꯥꯟꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯃꯨꯛꯇꯪ ꯅꯥꯖꯔꯥ ꯍꯥꯏꯕꯗꯤ ꯌꯦꯡꯉꯒ ꯑꯃꯨꯛꯇꯪ ꯐꯖꯅ ꯁꯣꯟꯈꯤꯕ ꯇꯥꯔꯒꯗꯤ ꯅꯦꯛꯁꯇ ꯃꯊꯪꯒꯤꯗꯗꯤ ꯑꯥꯔꯊ ꯌꯥꯎꯅ ꯁꯣꯟꯕ ꯉꯝꯅꯉꯥꯏꯒꯤ ꯑꯥꯔꯊꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯅꯉꯥꯏ ꯍꯣꯠꯅꯔꯛꯀꯗꯕꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯥ ꯑꯔꯥꯟꯕꯗ ꯃꯦꯟ ꯏꯟꯁꯥꯜꯂꯥꯍꯨ ꯇꯥꯂꯥ ꯁꯨꯡꯆꯠ ꯆꯠꯄ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯀꯔꯤꯅ ꯏꯁ ꯀꯨꯔꯥꯟꯁꯤ ꯇꯝꯕ ꯅꯠꯇ꯭ꯔꯒ ꯃꯁꯂꯥ ꯃꯁꯥꯏꯜꯁꯤ ꯇꯤꯅꯤ ꯑꯍꯨꯝꯁꯤ ꯇꯝꯁꯤꯜꯂꯨꯔꯒ ꯑꯃꯜ ꯇꯧꯗ꯭ꯔꯦ ꯑꯜꯂꯥꯍꯅ ꯍꯦꯟꯅ ꯐꯨꯒꯦ ꯑꯗꯨꯗꯨꯅ ꯇꯝꯗ꯭ꯔꯁꯨ ꯌꯥꯔꯦ ꯇꯝꯗꯕꯅ ꯍꯦꯟꯅ ꯐꯩꯌꯦꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯇꯝꯗꯕꯒꯤꯅ ꯍꯦꯟꯅ ꯐꯨꯔꯣꯏꯗ꯭ꯔꯣꯕ ꯑꯜꯂꯥꯍꯅ ꯇꯝꯃꯣ ꯍꯥꯏꯕꯁꯤ ꯇꯝꯗꯕꯒꯤ ꯍꯦꯟꯅ ꯑꯜꯂꯥꯍꯅ ꯐꯨꯔꯣꯏꯗ꯭ꯔꯣꯕ ꯈꯪꯗꯕ ꯍꯥꯏꯁꯤ ꯀꯌꯥꯅ ꯈꯪꯗꯕꯒꯤ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯗ ꯅꯃꯥꯖ ꯃꯇꯝ ꯅꯃꯥꯖ ꯃꯇꯝ ꯃꯉꯥꯁꯤꯗꯤ ꯇꯉꯥꯏ ꯐꯗꯅ ꯅꯨꯡꯇꯤꯒꯤ ꯄꯥꯡꯊꯣꯛꯑꯕ ꯑꯗꯨꯒꯨꯝꯂꯕ ꯑꯃꯜꯅꯦꯕ ꯁꯤꯒꯤ ꯅꯃꯥꯖ ꯃꯇꯝ ꯃꯉꯥꯁꯤꯗ ꯇꯧꯒꯗꯕ ꯅꯃꯥꯖꯇ ꯀꯔꯤꯒꯨꯝꯕ ꯈꯖꯤꯛ ꯈꯔ ꯋꯥꯖꯤꯕꯇ ꯐꯔꯁꯇ ꯁꯣꯏꯈꯤꯕ ꯑꯣꯟꯅꯈꯤꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯇꯧꯒꯗꯕ ꯍꯥꯏꯕ ꯅꯤꯌꯝꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯈꯪꯗꯦꯕ ꯑꯩ ꯈꯪꯗ꯭ꯔꯒ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯑꯩ ꯀꯔꯝꯕ ꯃꯑꯣꯡ ꯇꯥꯛꯄꯤꯒꯗꯧꯔꯤꯃꯣ